ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯏꯟꯗꯤꯌꯟ ꯄ꯭ꯂꯦꯔꯥꯏꯠ ꯑꯦꯟ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯔꯇꯟ ꯊꯤꯌꯥꯝ ꯂꯩꯈꯤꯗ꯭ꯔꯦ ISTVꯒꯤ OTT ꯁꯔꯚꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯉꯁꯤꯗꯒꯤ ꯑꯁꯥꯝꯒꯤ ꯒꯨꯋꯥꯍꯥꯇꯤ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ISTVꯒꯤ ꯆꯦꯅꯦꯜꯁꯤꯡ ꯌꯦꯡꯕ ꯐꯪꯍꯟꯕ ꯍꯧꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯉꯥꯛ ꯀꯌꯥ ꯅꯈꯤꯕꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯑꯣꯖꯥꯁꯤꯡꯅ ꯉꯁꯤꯁꯨ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯤ ꯈꯨꯔꯨꯝꯖꯔꯤ ISTVꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛꯐꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯏꯟꯗꯤꯌꯟ ꯄ꯭ꯂꯦꯔꯥꯏꯠ ꯑꯦꯟ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯔꯇꯟ ꯊꯤꯌꯥꯝ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 1:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯁꯛꯅꯥꯏꯔꯕ ꯏꯟꯗꯤꯌꯟ ꯄ꯭ꯂꯦꯔꯥꯏꯠ ꯑꯦꯟ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯔꯇꯟ ꯊꯤꯌꯥꯝꯅ ꯍꯤꯡꯂꯤꯉꯩꯗ ꯏꯟꯗꯤꯌꯟ ꯊꯤꯌꯦꯇꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕꯇ ꯅꯠꯇꯅ ꯏꯟꯗꯤꯌꯟ ꯊꯤꯌꯦꯇꯔ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯁꯨꯡ ꯀꯟꯇꯦꯝꯄꯔꯔꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯑꯏꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯖ ꯄ꯭ꯂꯦ ꯀꯌꯥ ꯎꯠꯂꯝꯈꯤꯕ ꯁꯛꯅꯥꯏꯔꯕ ꯏꯟꯗꯤꯌꯟ ꯄ꯭ꯂꯦꯔꯥꯏꯠ ꯑꯃꯁꯨꯡ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯑꯃꯅꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯖꯥꯏꯟ ꯁ꯭ꯀ꯭ꯔꯤꯞ ꯃ꯭ꯌꯨꯖꯤꯛ ꯑꯃꯁꯨꯡ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯎꯔꯤꯄꯣꯛ ꯍꯥꯎꯕꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗꯒꯤ ꯔꯇꯟ ꯊꯤꯌꯥꯝꯅ ꯂꯩꯈꯤꯗꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯤꯌꯥꯝꯅ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯈꯤ ꯏꯪ ꯁꯣꯛ 1999ꯒꯤ ꯖꯅꯋꯥꯔꯤꯒꯤ 10ꯗ ꯎꯔꯤꯄꯣꯛ ꯍꯥꯎꯕꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯈꯤꯕ ꯀꯣꯔꯁ ꯔꯦꯄꯦꯇꯣꯔꯤ ꯊꯤꯌꯦꯇꯔꯒꯤ ꯐꯥꯎꯟꯗꯔꯁꯨ ꯑꯣꯏꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯤꯌꯦꯇꯔ ꯄꯔꯁꯣꯅꯥꯂꯤꯇꯤ ꯔꯇꯟ ꯊꯤꯌꯥꯝ ꯁꯪꯒीत नाटक एकाडेमी अवार्ड अमसुंग संगीत नाटक एकाडेमी फेलोशिप यावना लेमजनिंगाई ओइरबा मना क्यासु फंगदुना मणिपुरबु थिएटर की लमदा मालेमदा मसक ताकिबा मिसक अमनी इंटरनेशनल थिएटर पर्सनालिटी रतन थियाम लेखिदबा मतमदा मसागी चही 63 सुखिबगा लोइनना महाकी लोइनबी अमसुंग मचानुपी अनि अमसुंग मचानुपा अमा लेहौरे अमरोमदा लंबोई खोंगनांगखोंग लेबा इंटरनेशनल थिएटर पर्सनालिटी रतन थियामना हौदोकलंबा कोरस रेपेटोरी थिएटरसु थवाई याउद्रबा हक्चांग पुरक्तुना मफम अदुदसु मियामना हिकलेक तमदुना इकाई खुनबा उतखि
International theatre personality Ratan Thiamna leikhitabda lamda masigi sangnai filmmaker Aribam Sam Sharma su laktuna leikhidrabagi mafamda haikaleka tamduna ikai khunab utkre ikai khunab ulaba matungda sangnai filmmaker Aribam Sam Sharma na leikhidraba international theatre personality Ratan Thiam si mioi mapokta thoidok hendokna matik magun chenba mioi amani mahakna hinglingai da tawramba thoidok hendokpa thabak thoram singasi ngasigi haurakliba mirolna kudung induna chatpata ngai phade mahana leikidaba si malemgi oina achoba mangjaba amani loinana leikhidrabagi thawaine ishorgi mafamda ignang chikna pothab oirasanu phongdokhi mana torma thabak sing mayamna magi matungna mana pamjara line sida work toba majung moisanu ishonu su pibisanu magi family rusu magi matik mangal sigi ulam lambi sida chatpo ishanu magi follower mayam desu magi mangal sida follow tona chatpo ishanu aduna magi atmana ingsikna nungaina leishiba suwidna sulegani leishiba ishanu haila ishorgi mafamda aina kolam dari mana piramiba Manipur lagi oina Manipur gi masaktak na ni ko haisi Manipur gi masaktak na Manipur gi ako gi lejerami ba ako gi art and culture gi chawba tradition se masi phongdok prithvi mapong khudi makta mang phongdok tor masi toram basi masi gi maluina masi gi schooling ama korasta le hobase masi yam darkar ne na khali mayam na masi meeting pangna masi chathalna ba pagi production magi style mal pamam basi chathalna basi korasta sida meeting pangmum thui han khali International theatre personality Ratan Thiamna leikidabada hanagi Manipur gi chief minister Okram Ibobi sulaktuna ikai khunab utki uripok hawam dewan lekai de leiba leikidraba Ratan Thiam gi yumda former chief minister Okram Ibobi sulaktuna mafam adu hikaleka tamduna ikai khunab ulaba batungda lamboi khonang khongda leiba chorus repertory theatre laktuna mafam adu da su ikai khunab utki ikai khunab ulaba matungda former chief minister Okram Ibobi na international theatre personality Ratan Thiamna leikidaba si Manipur khaktana tana malim gi oina su achoba mangjaba mani Manipur gi atangwa maniesna leikidaba si thamoi sukna nungaite artist singi matik maguna si miyamna awang bathakta ikai khumnaraba matamda da achangba khunai mo oigani artist singbu yokhatpa thongna pangal happy ba pumnamak yamnamak mathautai phungdokhi adu ngasi phauda theater any india gi theater personality ama bhauba magi status yona phangba ngambiba amata leihideba adu mahakna Manipur da pokpiram base akhoi punamaki laibuk phaba saukthokningai ni eje Manipuri leihidraba Ozaratan Thiam si hingingai matamda akhoina moida bevhar tawgadaba regard tawgadaba mayam punamak singdo kok non moi mafamda bevhar tawgadaba singdu di adum watna adum lehorgani haibase akhoi khudingmakta laman tonsan lehorgani haibase ai sumaina thamjaningi international level da sigumba apauba theater artist ama leihidaba se amuhanna mention bada wargadaba haibetare magi mafamda akhoi tawiman khangba utpa adu mabu ishorna sargada yamna ingna ta chikna thambiba voishnu magi thawayat madu thambiba voishnu Ratan Thiamna leikidabada Manipur Legislative Assembly ki Speaker Thokchom Satyabrata na awaba phungdokrai Manipur Legislative Assembly ki Speaker Thokchom Satyabrata Manipur ki cultural landscape awang bathakta pukhatpiram khiba Ratan Thiamna leikidaba si yamna nungaitaba ma oi Manipur theater ki arangba thawan michak na takibani leikidrabagi imwanung ki awabada sarukyari Ishorna chorus repertory theater ki maikhum matam chupagi hangduna leibasu ohen birasanu haina phungdokli Ozaratan Thiamna thupkiba asidi malemgi theater dagi thawan michak kumlaba ama mangkiba achoba mangjaba ohoragani haine MP Dr Angomcha Bimol akoizamna awaba phungdokre ngase yu angan bada leikidraba malemna sakhanglaba lamdamasira pokiba playwright amadi theater director Ratan Thiamna leikidababu Manipur gi Inner Manipur Parliamentary Constituency ki MP Dr Angomcha Bimol akoizamna awaba phungdokre chathariba parliament ki nongjumi famda saruk yariba MP Dr Angomcha Bimol akoizamna media gi khuthangda thadolakpa visual amadi MP Dr Angomcha Bimol akoizamna Ozaratan Thiamna leikidabagi pautaba sidi yamna nungaitaba
angak poina thohale ozana hinglingai matamda aikhoida confidence pirambada natana aikhoigi niyam asibu malim gi thakta thagat piram khiba oza amani mahakumba mioi basi furup amukta thokpa laipok oina pokpirakhibani mahakna leikidabase aikhoigi oinadi achowa mangjabam oihoragani loinana malemgi theater gi oinasu thawan micha ama mutkhibani haina phongdokhi Magumba oza ratan gumba misdi once in a epoch the pokpa fruit amagi oinadi was yamna tangna thokpa meaning. I just wanted to tell Manipur Mazama the Ozahum Misdi epoch among the pokpa many we have lost a great son of the soil. Manipur gi dadalate India amsung malim gi theater gi sindagi achomba star ama mukhiba bumani. ISTV की OTT सर्विस की खुथांगदंग असिदगी असम की गुवाहाटी यावना मणिपुर की मापांदा ISTV नेटवर्क की चैनल सिंग यिंगबा फंगनबा होख्रे इन्फॉर्मेशन सर्विस टेलीविजन नेटवर्क ना मणिपुर मनुंग द ख्वाइदगी अरिबा केबल नेटवर्क ओइदुना मियामदा मतम की ई पावमदी एंटरटेनमेंट ना चिंगबा प्रोग्राम संदोकलगा तंपाक अमसुंग चिंगी डिस्ट्रिक्ट सिंगदा मियामदा उबा फंगनदुना लाखिबा ISTV नेटवर्क की सर्विस हेना पाकथोक चौथोकनबगी पांदमदा ISTV ना नौना होदोकलिबा ओवर द टॉप OTT सर्विस ना ngasi मणिपुर का युमलो नरिबा स्टेट असम की उलुवारी दलेबा मणिपुर वावंदा ISTV नेटवर्क की सर्विस फंगन बहौख्रे मखाताना सो असम की मरु ओइना मैतै सिंगना खुंदाबा डिस्ट्रिक्ट सिंगदसो ISTV नेटवर्क की ई पाव एंटरटेनमेंट प्रोग्राम सिंग फंगन बगी थबकसो मखाताना पाइखतली हाइनासो ISTV नेटवर्क की माइकेदगी मियामदा खंगहल्ली इंग्लिश तरागनी पान लेंगाना कॉन्ट्रैक्ट बेसिस लौखिबा हायर सेकेंडरी के लेक्चरर चहुंगा सुपना तरु हौखिबा इंग्लिश कुनगनी थोइदा रेगुलर तादुना इंग्लिश कुनगा हुमदोगी मार्च फाउबा कॉन्ट्रैक्ट बेसिस पे पीरगा इंग्लिश कुनगा हुमदोगी अप्रैल की अमदगी रेगुलर पे पीबा हाइना लेंगा के यानखिबा वाफम सिंह थबकता ओंथोक्तबगा लोइनना था निपान रोम ओजा सिंह असिगी सैलरी पिथोक्तना लेरकपदगी चथरकपा पेन डाउन स्ट्राइक ngasiga numit humni shukre ओजा सिंह लाइरिक ताकपीदबु यानिंगदब फोंदोक्तुना जॉनस्टोन की माइरोय सिंगना लेंगा की थवोंगबु यानिंगदब फोंदोक्तुना खोंजंग चंगसिनख्रे खोंजंग अदुगा मरी लेना जॉनस्टोन स्कूल देसाम काउंसिल की बीपी खाइदेम जेनी चाना ओजा सिंगना पेन डाउन स्ट्राइक तौखिबदगी माइरोय सिंगना लाइरिक तंबा फंगदब निमित हुमनी शुरे लाइरिक तंदना लेरिबा सिगुम फिबा मसी माइरोय सिंगदा यामना नुंगाइते अथुबदा लेंगाकना ओजा सिंगी अवाबा खंगबीदुना अथुबदा मिटेंग चंगबियु हाइखि सुमाइना अखोई स्कूल की ओजा सिंजु खाना पेन डाउन स्ट्राइक तौबुजदा यावरे ओजा सिंगी तोलो पिथोक तबजे अखोई ngarang da ju akhoi perat ahum kena taweba ko kakthayeba aduna sumain tawuje nuaite sarkar na miyeng changbi duna sigi awaba oja jing awaba je khangbi duna oja jing ki tolop se pithok na ba ai hajer athu matam da lengak na oja sing na pang ba strike se sije sarkar na amta miyeng changbi wa ai hajer तुंगना माहिरोय सिंगना स्कूल की कैंपस की थोरक्तना स्कूल गेट ममांगदा लेंगा की मथक्ता ओजा सिंगी पिथोक फॉर्म थोकपा पे अथुबदा पिथोकपियु आइखोइबु लाइरिक ताखनबियु लेंगाकना ओजा सिंगी पे पिथोक्तबगी थवोंग अकन ममोंगदा यानिंगदे लेंगाकना मतम चाना थबक पाइखतबना ओजा सिंग अमदि माहिरोय सिंगना अवाबा पीबगी थवोंग यानिंगदे लेंगाकना महि मसिंग तंबगी कांगलोन काइहनबा अमदि माहिरोय सिंगना अवाबा पीबा तौरोइदबनि हाइबा खोलाउ सिंग लाउदना खोंजंग जंगसिनखि सरकार की थोंग सरकार की थोंग खोंजंग अदुरा सरुक याखिबी ओजा नुपी अमना ओजा अमा ओइना लेंगाकना थाजबा पीबदगी असुक सांगु मतम असि खांगदुना लाकपनी हौजिकती सैलरी फंगदना मतौ करमना हिंगदबनो हाइबदु खनबदा अवाबो ओइरे लेंगाकना पिफम थोकपा था निपान की रेगुलर पे सिंग पिथोपियो संगसिलिबा पेन डाउन स्ट्राइक असना ओजा सिंगी अरोइबा खोंजंग सुनते हाइबा वाफम सिंग फोंगदोरकली गवर्नमेंट से हाई पतंग है डिजर्व तौर रेस्पेक्ट पीबीदे वी आर डिनाइड और राइट्स को और सैलरी इज अ राइट फंगम थोपने
8 months almost hele hai tar adu regular salary di supang pang de ko koi oja sin koi hanba lai roi ko we will stand together in this struggle koi pulap let me na gani ko khongjang sangsang kini until our demands are met kai ding han ni aduna concerned authorities singi ning chingsan sari ko ge awa basi ko khan biu ko gi rightful salary fi biu ko gi hingbagi hak se matigan kai ding ko Chawyai Higher Secondary School Thobalgi Oza Taraga Mathoisu strike asida saruk yakibana maram oiraga normal routine class ningthina chathaba ngamdre mahiroi singna mahi tamba fangan biu haina ngasi khongjang changsingkhre school asigi yamdaba mahiroi singna school campus gi tholaktuna Thobal police station gi manak National Highway 102 gi nakalda leptana chathakiba khongjang aduda mahiroi singna aikhoi lairik tamba fanghanbiu right to education mapung fahanbiu we want learning oza singa lenga ke yanaba pobirau don't use us as weapon haina thaba tongan tongan ba play cards kya su sizinaki khongjang adura saruk yakiba school asda class 12 arts ki mahiroi maibam mujibur rahman amadi class 11 science ki Dolly Sharma Samurai Lapam Kobi mahiroi anina phungtorakpada school asigi oina mahiroi singna mahi tamba phanglaktaba si numit humni shujelakle kari ki lairik tambidribano haina thigatlubada oza singna strike yaukibana oiramle government na oza singbu miraina lobiba asi tobigano lagliba thasigi kunga taruk fawbagi manungda oza singa yasinabam puraktuna mahiroi singbu lairik ningthina tamba phanghandrabadi mahiroi singna su tongan tongan ba khongjang changsilagani haina phungtoraki Although it is time to near the third exam for us, so we do not want to agree furthermore this unfortunate situation. The government should be make special treatment of our teacher. June de gina February fawba thonggadori balai sida akhoi su syllabus ko bata oi da habegi ana pakhat ba ma phawjare aduna lengak singna miling sangmiduna oda singi apamba se pinabiu aduga maroina akhoi de isama akhoi isa degi right to education habegi hagase matiganu aduga ngasi akhoi na school amada uniform haina setna la iba asiki values nu khangbiu haina lengak puling chingsinjari Amaramda school gi vice principal W Johnny na oza singna pen round strike changsin kibasida school asigi oza taraga mathoina strike asina saruk yakibana school asigi oinadi achoba polum ma oire maramasina mahiroi amadi teacher community singi khanbiraga lengakna chathari oza singi pen round strike asi warishna ma purangna bu hanabiyo natrabadi mahiroi singda achoba chaithing ama adumak fangduna lehuragani haina phungdorakli government na yabidi budi matungina akogi and non strike tawbiba akogi colleagues haiba tare akogi teachers community gi makoi ju khamiraga tungda holo provision bilen sigi sinasi ju khamira kanda akhaba ubira kane haiba sa tawi nataba tare gi Manipuri gi tungda lakada ba mahiro sinase pura hamtat ra du odini haiba sama asan mi yang ma thambiraga sindiak no ban myang honda khama sigi ngai gi nurung na ningsinje Kaching Higher Secondary School gi oina su khongjang asina maram oiduna English amadi Manipur gi subject mahiroi singna khudong chadaba kya mayoknari haina school asida class 12 tamni bi mahiroi and Priya Desni na paumi singa ona bada phungtokrai mahana makha taradana oza singna khongjang asi changshin duna leibana syllabus cover toba ngamloroi tra haibagi mi paiba faure athuba dalenga no oza singa yanaba puraktuna athuba da class ahwana bu hana biu haiki paugi mi fama duda sargya ki school asigi vice principal and Sunitana khongjang asina school asigi mahausa gi punsi chauna akai ba pire lenga na athuba da yanaba puraktuna mahausa gam class naba hona biu haiki sarkarna oja singa yanaba ama pubirakuna aikoi gi hanagi oiramba academic atmosphere do amuk hana pubirau yanaba ama pubirau haina sarkar gi maikaida akanba appeal tawjari akoi gi school da moi strike si hogi badagi suki matik period arrange tawbada khudong thiba thoklaba adagi angang chingchi sarang naraga class phajana tawba ngamdabagi problem mayam ama leibasina maram oiduna aduna sarkar gi maigedagi oja singsiga yanaraga athuba matamgi manungda akoigi demand ji yasinaduna hanagi normal class tu chathabina bagi damakta haijari Population Education ki matang the international conference pangtokna Manipur leimaidagi mutli haina UNESCO online at last report ta phongkraba Tarau tribe ki maramda yumfam oiba pau kya phongduna miyamda khanghanbagi damang ISTV news ki senior reporter Urik Khenbam Indrarasta Professor Dr. R
Subhakrishnan Memorial Award English ngani kun gamanga piduna ikai khumna kre Directorate of Regional Indian Languages and Research DRILR Manipur International University amadi AIMS na sinduna Classic Hotel da pangtok batharam aduda Imphal Hospital and Research Center ki founder cum Managing Director former HOD Obstetrics and Gynecology RIMS Professor Dr. C.S. Manglem Manipur State Population Commission ki member Professor Dr. Navakanta Sharma Chowdhury Mayum Education Extension CEU Imphal Deputy Director Professor Dr. T.S. Ravindro, AIMS ki President L. Thonglen Maitei amadi Hybrid Mode Tungan Balaybak Singh dagi University ki Vice Chancellor Singh amadi atai delegates kyana saruk yaduna Tungan ba lam Singh da Singthani ngai oiba thabak tawriba mioi Singh da tungan ba award Singh piduna ikai khumna ki awards fanglaba Singh adugi manungda ISTV News ki senior reporter Urikimbam Indrarasta Professor Dr. R. Subhakrishnan Memorial Awards English ngani kun kamanga amadi hana ISTV News reporter oiramba haujikna Manipur Finance Service ta leiriba Mainam Surendro da Sahara Charitable Trust ki Honorary Doctorate Award English ngani kun kamanga pikibani ngasi pangthokiba Population Education ki International Conference kaloinena award pibagi thoronga mari leinana Directorate of Regional Indian Languages and Research DRILR Manipur International University ki Dean and Professor Dr. Thokchom Chandramanina English ngani supna mapanda tarawa simut kre haina UNESCO Online Atlas Report atuda yumfam oiraga Tizilubada tarawasi khul marida lisingamaga humfuga taruk taramba thingnabadagi adugi marik chumba report sing miyamda khanghanbaga loinana Imphal Hospital and Research Center taraw sing adoption tawbagi thorang asi paikhalakhiba matangda phongkiba pausing aduda yumfam oiraga paumi singda hairiba award sing asi piduna lakpani loinana ngasi maru oina lamdam asigi major community ni hairiba maitei asisu population yamna hantharakpa masi karidagi oirakpano haibana chingba kya khananabagi damang international conference asi pangtokpani haiki 2047 ꯗꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯦꯛꯁꯇꯤꯡ ꯐꯥꯎꯕ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯤ ꯂꯩꯔꯦ ꯖꯔꯃꯟꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯈꯨꯡꯒꯪ ꯑꯃꯗ ꯍꯥꯏꯗꯤ ꯁꯤꯇꯤ ꯑꯃꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ 13ꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯐꯤꯕꯝꯁꯦ ꯇꯥꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕꯗꯒꯤ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟꯒꯤ ꯍꯧꯖꯤꯛ ꯃꯦꯝꯕꯔ ꯑꯣꯏꯕꯤꯕ ꯇꯥꯃꯣ ꯅꯕꯀꯥꯟꯇ ꯁꯔꯃ ꯑꯗꯨꯒ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯑꯗꯨꯒ ꯑꯩ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯔꯣꯕꯤꯟꯗ꯭ꯔꯣ ꯃꯥꯁꯦ ꯄ꯭ꯂꯥꯟ ꯑꯦꯟꯇꯣꯃꯣꯂꯣꯖꯤꯁꯅꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯁꯨ ꯑꯗꯨꯅ ꯃꯁꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯉꯁꯤꯁꯦ ꯑꯗꯨꯒꯤ ꯊꯧꯔꯝ ꯑꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯑꯃ ꯊꯧꯔꯝ ꯑꯁꯤ ꯀꯦꯅꯦꯗꯥ US ꯑꯃꯗꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯅꯆꯤꯡꯕ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡ ꯑꯗꯨꯒ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔꯁꯤꯡ ꯁꯔꯨꯛ ꯌꯥꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯦꯋꯥꯔꯗ ꯐꯪꯕꯤꯔꯤꯕ ꯁꯤꯒꯤ ꯌꯦꯂꯦꯟꯗꯨ ꯒꯣꯔꯃꯥ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯀꯤ ꯃꯦꯗꯥꯝ ꯔꯣꯍꯤꯅꯤ ꯁꯨꯕꯀ꯭ꯔꯤꯁꯅꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯄꯥꯊꯣꯛꯆꯔꯤ World Class Standard ki thakta semgani haina Patswe AC ki MLA na miyamda thachaba pikiba Imphal Kangchup Imphal Jiribam amasung Imphal Churachandpur National Highway ahum faunariba Patswe AC ki manung janmada leiba takel gari lambi ngasigi lambi semba horamlaga lepkraba matung sewage project ki lambi tokthopana chatpada kudong thiningai oiba lambi oire miyamna di lambi asi karamba matamda afaba lambi oirakadake haiba khorang ngai hori hiramasa pauda mama मफम असी पाछोई केंद्र की मनुंग चने लेबा इंडस्ट्रियल रोड हायरग मियाम न खंगनबा तवदबु तागेल टू घरी रोड हायरग जु खंगरिबा लंबी मनी मफम असी नावरेमतोंग की थोंगदगी चलगा तेरा बाजार फावरो मतुंगदा FCI गोडाउन लालगा अदुगी मतुंग इम्फाल मोइरांग लंबी नेशनल हाईवे 102 दा ताखिगदबा यामन मरुएबा लंबी मनी हायरबा लंबी असी ngasiदी लाखपा मतमदा फिवम यामन चादबा चटपदा खुदोंग थिनिंगाई ओइरबा अमसुंग ना येता तारिबा मियामना lambi sina satliba achau choba man puba gari singdagi kapthorokba nungna panbadagi sokpagi phibam phawba yaukraba lambi ama haibadu ngasidi oiri mafam asila lenba miyamna phongdorpui matung inadi sahi ani gi mamangda mafam asida maintenance ni haina thaba khardi hawrami tawbadabu madugi matung ising chawrokpadagi lambi gi phibam ase yam tina sokibana maram oiraga sahi amarom gi mamangda pasoi kendra gi MLA na lambi asibu world class standard gi thakta semgani haina wasakibag loina lambi asi semba hawram ki tawbadabu hariba world class ki thakta semgani hariba lambi asi ngasi di kari phibam da leiri haiba asi miyam gi wahangni lambi asida koine laksam matam da su sewage project ki makhada
तौथोकपनसिंग मफम क्या अमसु थेंगनै कई मरमना ngasi lambi asi semgani haraga semgidribano amasung karam kanda semgadori amasung miyamna lambi asida karam kanda chatpa phangadaga habidudi miyamdagi khaminasi sahi tara rom hela hela mane akoi sida nungai de lambi je adagi sorong mapanda leiba akoi chu leiba ngamdre iphunjina adai lok thungna beyaw nana beyaw taw leire yaragadi ne lambi se athuba matamda ne semjan biyoba lambi se yadre ba adagi sing jaibi ne haire ko pasoi kendagi MLA अखोई केबसे इबुंगो केबसे कौरे खोइना अदु अथु मतमदा सेम्बी नेना हाइरे अदुगा नोंगालगा इसिंग खरा चाइरमे हजिदि इसिंग बोक चाइबिउ याद्रे अदु अखोई पजासे अदुकी मतिक वाब होनगी वारे लंबी से याद्रे कोंकु सु लेरे हानगी दमो खरा फारे हजिदि लंबी से इफुन नाक्ता गाइरेबा सिगी कंपनी कोलिबा लंबी द कोम तौरिसे सिसे अथुबा मतमदा लोइसलनिंगे नत्रगदि अखोई लेबा ngamdre sorokki उफुन मयाम सिना लंबी एक्सीडेंट याम थोए एक्सीडेंट याम थोए नुंथांग ओइराकांदा अखोई सि कोम तौरमे अदे मोइना तौग्रगा कुल्ला लेहौबदुने एक्सीडेंट याम थोए अदुइदुना अखोई सोरोका नकना लेबा खोइदि लेबा ngamdre बा हौजे हाइनरबने लंबी से थिंगसेना अदुबु येंगिसे ना अदुमाइ लेबनेबा उरिपो कांगसुरु इम्फाल जिरिबाम लंबी अमसुंग इम्फाल चुचारपुर लंबी नेशनल हाईवे अहुम असिबु समनरिबा लंबी असि गि फिबम फत्तबसिना मरम ओइरगा मियामदि खुतोंसादब कयाम मायोगनरे मियामद पिगिबा थाजबा मियामना थबक ओंथोरप गाइरी अमसुंग करम कांद ओंथोरकदगे हाइबदुनि वाहंग ओइरी तो मरकसिदा सीवेस प्रोजेक्ट अमसुंग लंबी गी सेमदबा असिना मरम ओइरगा मियामना थेंगनरिबा अवाबसि करम कांद कोकदगे अमसुंग MLA मतमदा थाजबा पिगिबा वर्ल्ड क्लास स्टैंडर्ड लंबी असि पुखटकनी हाइगिबा अदु करम कांद थबक ओंथोरकदगे हाइबदुदि गाइगिबा दारी वीडियो जर्नलिस्ट निंगोमम रंजन गलोनेना पाउदम जरिबा माइकल जिमलाम ISTV न्यूज़ नावरेम थोंग Republican Party of India RPI अथावाली की National Executive Meeting द महेश्वर थौनावजंबु अमुक हन्ना National Secretary ओइना खनख्रे New Delhi द लेबा New Maharashtra सदान द ngarang पांगथोखिबा Republican Party of India RPI अथावाली की अनोबा ऑफिस बेरे खनबकी National Executive Meeting द हाने की पार्टी की National President ओइरिबा रामदास बी अथावालीबु अमुक हन्ना National President ओइना खनखी थरमदुदा पार्टी सी की National Secretary ओइरिबा मणिपुर State Committee की President Maheshwar Thaunawjam su amuka hana National Secretary की फम सिनारखी बगलोइना Parliamentary Committee की key member अमसुंग CWC की member su हापख्रे पार्टी की National President ओरिबा Union MOS रामदास बी अथावाले यावना पार्टी की लुचिंग बसिंग अमसुंग थौपुबा सिंग यावना बांगथोखिबा थोरम अदुदा RPI अथावाले पार्टी बु मणिपुर की रीजनल पार्टी अमा ओइना ECI ना सखंखिबदसु पार्टी प्रेसिडेंट रामदास अथावाले हराव फोंदोखी मिफम अदुदा सरुक याखिबा महेश्वर थौनावजमना पार्टी असि मणिपुर स्टेट रीजनल पार्टी अमा ओइना ECI ना सखंगलखरबा मतुंग मणिपुर की लेरिबा इशू सिंगदा रीजनल पार्टी अमा ओइना थबक तौगनी हाबा वाफम हेना चेटसिन थमखिबा गलोइना पार्टी असि नेशनल सेक्रेटरी अमा ओइना पार्टी की नेशनल लेवल चथगदबा थबक सिंगसु हेना थवाय यावना होनगनी हाइखी खुंद्राफम AC फाउदुना चलिबा इम्फाल साइकल लंबी की फिबम का हेना सोक्सलकपना मरम ओइरगा मतम खरा चटप यानबा खुंद्राफम केंद्र डेवलप कमिटी KKDC न सेमना खुंद्राफम AC की MLA की मीटिंग मखादा सेमजिन बलोइरे PWD ना अथुबद लंबी असि सेमजिन बिउ हाइना KKDC की स्पोक्सपर्सन नोंथोंबम DJ ना पाउमी सिंह द फोंदोख्रे बावपराद लैबा खुंद्राफम AC की MLA TS लोकेश्वर की क्वार्टर द पाउमी सिंह उनबदा डिजाइन न मखाता लंबी की फिबम का हेना सोक्सलकपना लंबी की खुदों थीबा थोदोक यामना तोइना थोरकपना मरम ओइरगा हौकिबा जुलाई की 13 मंगादा PWD की चीफ इंजीनियर गा उनदुना लंबी असि सेमजन बिनबा हाइजकी चीफ इंजीनियर ना हौजिकमकी ओइना सेल अमता लैते हाइना हाइरकपदगी लंबी असि लनाय ओइना सेमजन जगे हाइबदा लेंगा की अयाबा दौरखी की हाइरकी मियामना थेंगनरिबा अवाबा का हेना हेंजिलकपना हौकिबा जुलाई की कुंदा KKDC गा लंबी असिदा चेलिबा पैसेंजर ऑटो की यूनियन सिंग अमदी मैरा पाइबी सिंग पुलग लंबी असि मतम खरा चटप यानब सेमजिंख्रे हौजिक सेमलिबा खुसेम असिदी नोंग अमुक लाकपदा हानगी फिबम अदुगा चप मानना लैखिगदबना डिपार्टमेंट की माइकैदगी अथुबद सेमबिनब होनबियु लंबी असि पांगैदगी संबै फावबगी खरा का हेना सोकलिबा मफम असि वार फुटिंग द सेमजिनबिनब खुंद्रापम केंद्र की MLA TS लोकेश्वर असेंबली मिफम द पुथोकपदा मतमदुगी चीफ मिनिस्टर ना लुपा लाख यांखैरोम काइथोकलगा खुदक्की ओइना सेमजिलगे हाइना थाजबा पिखिबा ngasi fawba thabak to onthokna leiriba si thabak to onthokna ba honabiu lambi asi sembidabana maram oiraga khoshhauna rabam yamna changslap pa khongjang kudimak KKDC su sogat kani haina su makha taki
department da sima sima sarkar da ekoi si tawtre haidana sat sanction si haibu khungjam khudimak da ekoi khundrapun kendra development committee na ju thorang tawduna lejai aduna nagi donda lebiriba ekoi gi nageta lambi sigi nageta biriba praja khwai khudingmu na su khundrapun kendra development committee bu ateng pangbiu adu lenana hai lambi si samjun duna matik sab lambi am phajabam oina na bokhana bada khundrapun kendra development committee bu ateng pangbiu habis ma bil sim bari tawse English ngani tarada MS special na rank pang amadi mongjong khunau da DC transmission line punaba tower taraga manga sakibagi lamgi pifam thokpa compensation pithoktana hojik fawba leiri masi athubada pithokpiyo haina hira masiga mari lenana semkiba JSC against of non payment of compensation for 15 numbers tower at Rengpang and Mongjang Khunaugi Wangangloi Asinpau Gangmaina hairi Manipur Press Club the Pangthokpa Paugi mifam amada Asinpau Gangmaina None district ki manung chanba Rengpang na Mongjung Khunauda 132 kV station ki DC transmission line punaba tower taraga manga sanaba matamadu da local MLAs oiramba Manipur government kena deputy CM oiramba gai khangam amadi MS special ki official single loinena icham chamba mong amada hairiba tower singa si saba amadi tower singa du saba hek loibaga pifam thokpa compensation pithokani haina thachapa pikhi hairiba tower singa si English singani taraga mathoida saba loiduna commission chu hokre laibak thibadinga si fawba hairiba compensation asi pibidre hairiba towers na low uramba lofam kya low uba yadre farm toramba mafam kya farm tawba yadre amadi yum kaishu saba yadre amaramda power grid na khun asimakta da English ngani kun ga humdoi da Tamenglong tamna line tingkhigdaba 132 by 33 kV tower taruk sakhi tower taruk adugidi crore ani hena compensation pikre MS special gi official cinema tamadugi deputy CM yauna yanaki bo wafam ngakta bata khonja sing yamna pende masigi matang da mari leinaba official sing da memorandum amasung mamang thada pikre madugi pakhum ngasi fawba khanghandri lakliba July thagi tang kun gani pan fawba gi manungda government na masigi thabak paikhatrabadi Rengpang da leiriba 132 by 33 kV substation asi JSC na thingchilakani hairi Monday fawba ekoi matam pigni 28 fawba si sakarna karigumba positive response laktrabadi Rengpang da leiriba 132 by 33 kV substation se masi lampu singna khunjana public na close down torgni shut down torgni habigi adugumba ngasi ki press conference ki through the gina media through the gina to the authorities of the department concerned state government as well as all relevant authorities that masigi information ji ekoi piribini Fogaucha Ikai police station gi manung chanba Saitun da leiba lamjing maira mahi gol da mahi tamliba masagi chahi taraga humdoi rom ta ngai riba class 6 tamliba footage sabam Santos ko ba mahiroyema jingna ningai oiba mongda ngarang leikidraba matung ngasi district administration Bisnupur gi maike degi additional district magistrate toijam upendro na luchingba district administration gi mihut kangbu amana district asigi deputy commissioner Puja Elangbam IAS ka unakrai Puja Elangbam gi pauktak matungina angang asna thori yanduna leiki dabani hairiba school adugi campus amadi angang asna leramliba school asigi campus manung da leiba nupa amadi nupi singi boarding gi fibam hak thengna na chatuna yengsin krai ADM gi khongchal aduna leiki draba Santos ki yom da su chatuna Santos ki lehori ba imung manung gi mioi sing amadi misi asiga mari lena na sem ki ba JC against the unnatural death of Farid Sabam Santos ki mioi singas unaduna Santos ki apokpa ning themda ADM T Opendrona district administration ki maike degi khudak ki oiba sel ki mating su panglam ki ADM gi khongchat aduna lamjing maira mahikol na satuna school authority ga unaduna wari watai sanaki amadi school asigi fibam yengshin ki bada school asigi leram liba fibam ubada Opendrona district administration ki mahot sindana school asigi amadi boarding gi leram liba fibam yaning daba amadi semdo haning ba wafam kya phongtok lamki paumi team amaga loina chat ki ba khongchat aduda ADM T Opendrona ngarang misi siga mari lena na sem ki ba JC na district administration da laktuna memorandum ma piramba amadi misi sigi matang da yengshin na ba hairamba ki matungina khongchat asi lakpani district administration gi maike digi khudak ki oina sel gi oiba mating su panglambani postmortem gi report ki matungina district administration gi maike digi pangbe aba mating pangani haiki school da su chatlaga yengjarure hajik leiba boarding adu pura phibam di soe angang taret tagi hen hipa yadaba phamung adu da angang
taraga ni thoi phamung amada hiphalle yamna nuaite ai pi tagi ba khangaude asigumba thabag asi matungda tobidana basu administration site gi ningsingjari loina na chalairiba boarding asi su mahaksu kathokpagi sang amada koigi mama mapa dagi paisa loramdabi emission fee adagi monthly fee lawdaba oirame adu itargasu koi administration site gi hygienic badi kaiguma magi leiriba building capacity dugi outdoor capacity da chhatra sing do loksan biganu haina ai thamjage mana free da mayam do takpi tamiba tawtargasu angang mayam jing do kanaba phangdana masa sohalapa kholakpa haibasi yamna tungda phagadaba natte haina thamjage angang sigi ngarang postmortem tawre adubu ngasi numidang wairambogi manungda postmortem gi report asi sinabirani na haire report gi matungina administration site gi pangmi aba mateng pangdagini JC madi imung manung ki maike digi JC ki convener Jaya Khangimamna district administration ki maike digi ADM asamak sport lakto ni yingshin ba madi khuda ki oiba sel ki mateng pangbi bada thagat pa phungtok pagalina leikidraba santos asi ki misi isi school amadi boarding na hangliba authority da parents ki oinadi makhoi da khudimak senaraga makhoi ki nakta leiringe leikidaba oibana khudimak asi ki daita authority na perform thoi haiki ngarang se numit mangani gi manungda magi chapchaba langla langjin puthokpiu natraga de koina dead body se lawzaroi haina koina media da haizabadugi matungina hujikse process ama adum tawbire athoba matamda postmortem tawbagi adagi forensic ki karigi ngasigi numita pibigani haina takpirakpana maram oirakanda haksang asi result du khanga kanda ngasi mak natraga so hayeng hangchit sigi manungda result dugi matungina koina haksang ji lawjagani haina khangan jari aduga field da tabiri ba print media gi chilinau sing nataba field da ta dana paw hapirakpa aduna maram oirakanda khoida chamam na bangrang se tension yamna leire akhoi je sigi kangbu sing sida aduga family gi da mangonda phikau da che ama yaurami suicide note oiramba yai haina chingnari habana chingba pause sing da khong bangrang thengna jai yaragadi adugi pawdo amuktang sengdokpiro o lakpidaba singna site gi paw taraga paw hapiba simadi akoina chenja chongjari ba khoida su problem oi aduga imung manungi da su problem thokningai gi machak ama oibanina masikatang tobidana ba haina print media gi khuthangdagi Heiser. Department of SCRT Nasindana one-day workshop on development and publication of a collection of Manipuri indigenous folk tales Pangtokrai. Tharamasra SCRT ki Joint Director K.S. Ashok Kumar, retired Professor W. Nabakumar, Dr. K.S. Samungau, Professor C.S. Rasketan, Chauba Kamson, Thakmai Yainau Longhar, Amasung, Mega Chandra Kongbam, resource person Oina Sarugaki. SCRT ki Makhada Lediba Dait Mapan ki Principal Singna Review Committee ki members Oina Sarugaki. Workshop Salam Damasigi Mahiroi Amasung, Ozasing Nasu, Panaba Aduga, School Textbook Semada, Source Book Ama Oina, Sezinaba Yanaba Manipuri Indigenous Folk Tale Collection Ama Semki. Collection Step Furup Singi Oiba Makhal Kyagi, Funga Wari Kya, Kongat Laga Yahongani Hari. Thambal Mari College Oinam ki Internal Quality Assurance Cell na Manipur University ki College Development Council ka khosam naraga Designing Assessment Rubrics and Outcome Based Evaluation ka marilina Chayol amachupna chathagadaba workshop ngasidagi Thambal Mari College Oinam ki room number 1 da hawdokrai Biramangol College SK Women's College NG College Jiri Amadi Nambol L Sanoi College na Chingbagi Oza Singh na Sarkyaba Thoromaduda Question Setting Modeling Assessment na Chingba Naina Bagaloinana Ngasi Ahoba Numita Livelihood College Luwang Sangbamgi Principal Professor N Sanjoy Amadi DM College of Teacher Education Infalki Associate Professor Dr. K.S. Dinesh Kumarna Learning Outcome Based Framework and Writing Learnings Outcomes Amadi Bloom's Revised Taxonomy and Cognitive Levels Haiba Hiramda Resource Person Waina Wanganki Thoromaduga Mari Lainana workshop adugi Program Convener A.L. Sarat Kumarna Malim ki oina Education Sector da ahong bakya lakpaga lainana India ki oina su National Education Policy Implement tawduna Malim ki thakta pukhatpa ngamdaba workshop asi sinbani Mahiroi Singna Lairik Tambal Loiraga Masama Romdom Tabak Pizaba ngamnaba workshop asida Pandam Thamli Haiki Thoromaduda Thambal Mari College Oinam ki Principal Professor K.S. Mohana Oza Singna Mahiroi Singna Mahi Takpi Tambibada Oza Singna su Masama Faba Amade Tingchang Kaijing Daba Changi Oza Singna Apaba Mahiroi Puthokna Bohana Bada Guideline the Piri Bachana Pathap Singh Ngakna Chasi Haina Sumakataki
Tharamadura College Development Council Manipur University ki Director Professor Hanjabam Sukadeva Sharma, Livelihood College Luang Samong ki Principal Professor N. Sanjoy, DM College of Teacher Education Imphal Associate Professor Dr. K.S. Dinesh Kumar, Thambal Mari College Oinamgre Principal Professor K.S. Mohana, Athoiba Mithunglen Singwena Sarugyaki. Hausi Paugi Marthana Tema Bremtang Dominasi. Admission open Sanalisri tutorial Thangmaban DMC Road Center Asika second foundation course class 10 Bosef Amadi class 9 and 10 CBSE Lagli Bazula ki Tangkut Manga Irai Nimitag Hauseragani SSLC exam 2022 2023 2024 Amadi 2025 ki result ta position holder kaya ama CGPA 9 10 Phawagi Manungda student kaya ama putok sa crack unit wise test mock test study materials recreational activities boys and girls ki hostel loidana ben service ki kudong saba supizari Honglagli ba punsigi lambi sida arai ba chaba yaba makhai sasinari adoni hidak langthak kayam sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIV/I and IDD. For details, kindly visit the campus or contact the numbers below. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiyo Capidon cup syrup Breaking matungna mayamba umkhana taram nokchari makhataba pa officeri Film Forum Manipur gi English ngani kungamanga kungani pan fawbaki nauna chairman khalaba ke scholarship amadi office bearer sing opagi thorama mangasi Cine Artists and Technician Association Katana Sendana Singchingmai Kongbam Lambi de Leba Ayagi Chaksang Brahmapur Mangjil Mamang Tapang Tokre Thoramadubu Mangwaina Wangkai AC ki MLA Thangjam Arun Kumar DIPR gi Hani ki Director Mega Chandra Kongbam Cine Artists Technician Association Kata President Aichni Maina Athoba Mithunglen Sing Oiki Loinana Theater gi Lamdam Yamna Sakhanglaba Ratan Thiamna Laikidabasida Minute Ani Leptune Kaikumna Bodki Tharamasiga Marilenana MLA Arun Kumarna Manipur ki cultural amadi tongan be hiram kyada film na khunayasa paujal pidana khanghan bangam gadoribani karigumba film da aranwa dialogue na chingba sing pi ki matam da lana chatkidana khunayasa da mangjaba kya oiraktuna chatkiba yai Manipur film da nauna khongtarak libana ha singna film forum gi chana kangnon sing tungkoina lainaba kidamak ngakna chatma thoktai amadi Manipur ki film sing puthokpa matam da top masak thokpa film puthokpa ngamlabadi lamnamasigi film sing asi mai pakpa film mo hen bangamgani haiki Oi apa mi ma kadai good citizen namo oi ki message pi ba ya ba adu film sing putho ningi ene sun mai ko kolom da adu re gade ko je he na ko ki film je chapala kani adu ga hoji ki lai ba mani ko ki film ni train je ni sun jeng je ba da train je ko no ma da han ki rhythm ma da sun chat da no to ya no what to ko changes ka ude adu ga technically adu ki story lines je ni jeng ba da family की story गुम्बा अदगी चुन चुन romance की story गुम्बा अदमाने सुन base और वो चट्टो दंग सुन तो दे अदु technical issue थरा कोई की upgrade तो भी अपन से मुझे ले जाए तो ना library fields से library मरोई ना film forum की ना तो कथा की library बाहर लमन सिंह ना मसे थरा भी संगीत कांदा कोई technical की होई बा मैं हमसे जो थरा हेगर ना पकड़ ना बा अदु का story line जो थरा के हने improve तो करना बा अदु क्या पाम बदे मुझे ले जाए अदु रेगती सुसुई ना कोई मनी film जी Imphal East, Imphal West ki tongan mafam da khundari ba tribal khul sing na leiri ba yumfam sing agriculture land oina thabiri ba si yum taban lam oina onthok piu haina Federation of All Tribal Youth Club Manipur ke Secretary Hobson Machinau na pawmi sing da phungdokrai Manipur Press Club ta pawmi sing una bada Hobson na makha taki bada kumzali sing amaga chamapan humbudra dawai taki khunda duna leirak leba Dulalen Nagaram
Paumai Colony, Tangkhul Avenue, Engangpopi na chingba khul singda khundariba tribal khul singi lam yumfam oina leitaba lobuk oina leiba maramna khudong chadaba kya mayoknari mahiroi singna mahi tamba loiraga masagi thaba ama tawnaba loan lawjake haibada lawba yadre lengakna karigumba lam lawsin khibada compensation pikna fangba na chingba khudong chadaba kya mayoknari hane inkhol oina leilamraga komjali singani taraga mathoida pata computerized tawbada inkholdagi labuk oina thamlakpani hane gi fibamda adumak thambiu haina mahakna makha taki 1970s aduaidige yum sharaga homestead oina leiramba lam example oina hairabada Dulaland Fairyland Nagaram Pomai Colony akoi bada leiriba Nagaching loinana Khur district amushu Imphal East ki Tainaba Yangai Popi area masse homestead da leirambado computerized 2011 da oirakpada loina agricultural land da onthok pibane masigi awaba ashok kadi kerino hairiga angang singna mahai tamaga course loiduna halakba matamda loan lauraga hingnaba pambai thige haiba matamda agricultural land ongthok pibanina bank na pige hana leiribusho pibu yadaba applicable oidaba mayam ama khudong chadaba se mayok naraga leye aduna khoina haining bade khoigi agricultural digi homestead land ongthok piya aibse khoigi deep oiba pressure ne Manipur State Rural Livelihood Mission Imphal West to Hyangthang City Block ki PRI CVO Convergence Project ki makhada Mongsangai Gram Panchayat Thauna Fabi BLF Jingtham Lekai Self Help Group amati Mongsangai Self Help Group na sinduna one day convergence mela ama Jingtham Lekai community hall danga si pangthokre nomagi oiba convergence mifam asiga mari lenana Mongsangai GP gi chairperson Chongtham Ranjana na phungtorakpada central amati state ki tongan scheme kya ama lakliba si khungangi miyamda Karada oirabasu fanghanaba convergence melasi pangthokpani melasda birth certificate loba Aadhaar enrollment tawba yumda yokpa sasing tika kapthokpa miyamna thoina khangdriba scheme singi maramda takpiba analayang ki maramda khanghanbana chingba tongan ba department singdagi stall sing hangtuna miyamda kanaba piri haiki Central ki amadi state ki oiba tongan ba scheme kaya ama lagliba sing asi khungangi area da leizari ba samjaraba praja sing asida kharadang oisu phangauba yanaba gi pandamda akoina pangthokchaba adugumlaba convergence mela ni ngasigi mela asida akoi department tongan ba kundagi na kunthra phabugi manungda lakpiduna ngasigi mela asibu mapung bhan bibugi namakta lakpiriba department khudingmak pusu Mongsangai Gram Panchayat amadi MSRLM gi maikai dagi hainingai leitana thagatpa phongdoksari Lomi singda bank singna madi lenga na kari khudong chaba pibage haibadu khanghanabagi khanane na bathorama mangasi Thobal da pangthokre Regional Bank Office SBI Imphal West Manipur na sinduna DC Thobal gi complex laiba election council hongda pangthok pathorama da khumukcham Okhendro Singh Regional Manager SBI RBO Imphal West Office asima ki Chief Manager Credit and NPA Management W Daniel na chingmana thorama pusing oiki Monsoon Credit Outreach Program da akhang hai kyana lomi singda SBI yauna tongan ba bank singna amadi kendra lengak na kari khudong chaba pibage haibadu khanghanki tharonga mari lainana SBI na Thobal Center gi oina lomi humfuga mapanda agriculture loan oina crore aniga dasmik manganipan sanction letter yenthoki aduga ngasi nauna lomi chamasu loan apply tonki Jim amasung atopa sana khonaba na miyoibada hakchang fana punsi sangna lehenbada natana pukning wakhal amasung lamchat sajat fajahanbada kanaba kayama piri haina Additional Director General of Police IK Muibana phungdokre wafamasi Rims Road laiba apunba fitness center namda masida leidiba naha kyabo achangba yumbirel oinaba pandamda matamgi equipment kya gym masida hapchinduna lakpagi manung chenanga sisu gym masida matamga chunara mapangi equipment kya hapchinbagi pangthokpa thoramda sar kyaba lakpada ADGP IK Muibana phungdokhibani thoramadu apunba fitness center gi Managing Director Yumnam Hamlet Gymnastic staff sing trainer amsung trainee kya su saruk yaki thoromadura saruk yaki ba ADCP IK Muibana anoba gym gi equipment sing ado hangdoki bagalainana yingsilaba matung da ADCP IK Muibana naha oiriba kyana mayai ka bani shada ki lapsokna leiduna haksang phaba punsi ma oibada gym na ajoba thodang lori matamga chunana gym gi equipment kya ma famasra update tobasna gym bu pamba mihoi kya da
अनौब थौना अमा पीदुना अफब पुंसी अमा ओइबदा मतेंग पांगनगनी नोंगमदा मतम खजितंग काइथोक्तुना साना खोटनबदा माइ ओनसिलबदी लैना क्यादगी ngautokpदा मतेंग पांगनी फुंगदोखी हजिकी जिम सानाबसिदगी नाहरोन सिंगसे निसादगी ngautokपसु फंगी अदुदगी अमनदी हजिकी अखोइगी हेना डिसिप्लिन ओइबा पुंसी हबतार लम सजत हेना फाबा पुंसी हबतार असिसु प्रमोट तवेन लो थरोमतुदा सरुक याखिबा अपुनबा फिटनेस सेंटर की ट्रेनिंग सिंगना जिम असना मतमतम की चुनाव इक्विपमेंट क्या अपडेट तोबीबसना कानाबा क्या फंगल हाइना नुंगाइ फुंगदोखी Senapti District Truck Owners Association, Senapti District Truck Drivers Union, Village Leader Nasindana, DC Mamoni Dolina, Sarukaduna Chief Secretary PK Singbu, Farewell PBG Tharomama, Mauket Ki Marches Park Pantukray. Tharomatuda Mauki Tungan Tunganba, Mui Kana Sarukaki. Thoromaduga Marilena, Chief Secretary Oiramba, PK Singna, Housing Jingning Haibadagi, Tatok Sinto, the Kudung Chadribasiki, Matang Yauna, Wafam Kya, Funtopagalina, Manipur Langana Suhira Masida, I him a meeting Jungna, Hena Pavalambi, Henabaki Matang the Suafam Sing Tamki. Iramda Masigi, Arang Batawan, Michakum Tom Tin Galamba, Malemgi Saknairaba Chorus Repertory Theatre Gi, former Chairperson Padma Sri, Ratan Thiamna Manumatam Chadana Laikidabda All Manipur Filmmakers and Producer Association Awaba Fungtokli Haina Association is in Tadropa Cherola Manhairi. Cherola Samakataradana Ozana Manumatam Chadana Ishorki Laikonda, Ikang Kanghodana, Jangjakiba, Lehoriba Imumanung, Marup Mapija Sinki, Awaba the Susar Gabagalina, Laikidabagima from the Association is a minute and 2 minutes Leptuna, Awaba Fungtokli Hairi. Malemgi Sangnai Theatre Director Oza Ratan Thiam Laikidabada Hozai Assamda Sumang Lilagi workshop Tautuna Ladiba Manipur State Sumang Lila Council Amasung Manipuri Culture and the Sports Development Society MCSDS Hozai Assam Kusamnaduna Awaba Fungdokre Hazulaslakoda Mariba Umkana Bizari Malemgi Miyamna Sakhang Naraba Indian playwright and theatre director Ratan Thiam Laikidre ISTV की OTT सर्विस की खुथांगना ngasi Assam की Guwahati yauna Manipur की mapanda ISTV की channel sing yingba fanghanba hokre amadi lenga kayana kiba sing thabak ton thoraktabadiki oza sing ngasi su pen down strike chatari Hausi Faugena de ISTV na sandok chari pa pau matang swai da lushin chare meeting tabiri pa puno pa khana